ꯃꯌꯥꯝ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯒꯦꯅ ꯇꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯦꯝꯁꯨ ꯂꯩꯔꯦ ꯑꯗꯨ ꯃꯥꯗꯤ ꯗꯥꯎꯠ ꯆꯥꯗ ꯂꯥꯛꯑꯝꯃꯤ ꯌꯦꯟꯗꯨ ꯊꯣꯡꯕ ꯍꯧꯔꯅꯤ ꯉꯥꯛꯇ ꯂꯩꯔꯒ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯩꯒꯤ ꯁꯤꯗ ꯅꯍꯥꯟ ꯂꯥꯏꯚ ꯅꯝꯕꯗ ꯁꯤꯗ ꯀꯩꯅꯣꯝ ꯊꯣꯛꯈꯤꯕꯅꯦꯕ ꯁꯤꯗ ꯂꯩꯔꯦ ꯆꯤꯛꯀꯟꯗꯤ ꯄꯨꯔꯛꯇ꯭ꯔꯤ ꯀꯣꯟꯅ ꯆꯤꯛꯀꯟ ꯄꯨꯔꯛꯇ꯭ꯔꯤꯌꯦ ꯊꯥꯎ ꯍꯩꯔꯦ ꯍꯩꯔꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯁꯤ ꯊꯥꯜꯂ ꯉꯥꯜꯂꯣ ꯌꯦꯡꯕꯗꯤ ꯌꯥꯏꯗꯅ ꯑꯗꯤꯜꯚꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯉꯁꯤ ꯁꯟꯗꯦꯅꯤꯗꯅ ꯃꯤ ꯂꯩꯅꯤ ꯍꯨꯝ ꯊꯥꯎ ꯉꯥꯡꯉꯤꯍꯦ ꯌꯥꯝ ꯊꯨꯏꯌꯦ ꯃꯔꯣꯏ ꯇꯛꯈꯤꯕ ꯎꯝ ꯀꯔꯤꯅꯣꯝ ꯍꯥꯏꯔꯛꯏ ꯄꯥꯔꯇꯤꯔꯣ ꯄꯥꯔꯇꯤ ꯅꯠꯇꯦꯗ ꯁꯗꯥ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯌꯨꯝꯒꯤ ꯆꯥꯅꯉꯥꯏ ꯇꯧꯕꯅꯤꯗ ꯈꯥꯡ ꯃꯣꯔꯦꯡꯁꯤꯗ ꯊꯣꯡꯕ ꯋꯥꯅꯤ ꯑꯗꯨꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯈꯣꯏꯁꯨ ꯀꯥꯏ ꯊꯝꯃꯦ ꯖꯥꯂꯤ ꯃꯅꯨꯡꯗ ꯌꯦꯟꯗꯨꯕꯨ ꯂꯧꯊꯣꯔꯛꯑꯣ ꯇꯨ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯛꯑꯣ ꯀꯨꯞꯀꯦ ꯑꯗꯨꯝ ꯍꯥꯡꯗꯣꯛꯇꯅ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯇꯥꯇꯣ ꯐꯥꯗꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗꯁꯨ ꯂꯥꯏꯔꯤꯛ ꯂꯩꯌꯦ ꯉꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯃꯌꯥꯝ ꯇꯥꯕ ꯂꯥꯛꯑꯣ ꯆꯅꯝ ꯇꯤꯜꯍꯧ ꯍꯥꯞꯊꯔꯛꯑꯦ ꯁꯟꯗꯦ ꯅꯥꯏꯠꯅꯤ ꯃꯥꯅꯤ ꯁꯟꯗꯦ ꯅꯥꯏꯠ ꯄꯥꯔꯇꯤꯅꯤ ꯆꯨꯝꯃꯦ ꯌꯦꯟ ꯊꯣꯡꯕꯁꯤ ꯃꯔꯛ ꯆꯥꯕꯁꯤ ꯍꯥꯎꯏ ꯌꯦꯟ ꯄꯨꯔꯛꯑꯕꯣ ꯌꯦꯡꯒꯦ ꯌꯦꯟ ꯄꯨꯔꯛꯑꯦ ꯁꯤ ꯂꯩꯔꯦ ꯌꯦꯟꯁꯤ ꯁꯨꯅ ꯌꯥꯎꯔꯦ ꯂꯦꯛ ꯄꯤꯁꯀ ꯌꯥꯎꯔꯕꯅꯤ ꯃꯌꯥꯝ ꯌꯦꯟ ꯑꯣꯚꯔ ꯀꯣꯚꯔ ꯃꯩꯈꯨ ꯀꯥꯒꯤ ꯃꯁꯂꯥ ꯉꯧꯕ ꯍꯧꯔꯦ ꯃꯁꯂꯥꯁꯤ ꯉꯧꯈꯥꯏꯔꯦ ꯍꯧꯖꯤꯛ ꯈꯔ ꯀꯨꯏꯅ ꯉꯧꯔꯒꯅ ꯆꯥꯕ ꯊꯛꯄꯁꯨ ꯍꯥꯎꯏ ꯑꯗꯤꯜ ꯚꯥꯏ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯗꯤ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯃꯣꯔꯣꯛꯁꯤ ꯀꯂꯔ ꯌꯥꯎ ꯃꯥꯜꯂꯦ ꯉꯥꯡꯇ꯭ꯔꯛ ꯉꯥꯡꯉꯤꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯅꯥ ꯄꯪꯕ ꯂꯩꯔꯤꯁꯤ ꯃꯤꯅꯁꯤꯅꯦ ꯑꯃꯐꯥꯎ ꯇꯥꯗꯦ ꯑꯗꯨꯅ ꯈꯨꯝꯃꯛꯇꯦ ꯀꯅꯥꯝꯇ ꯃꯌꯥꯝ ꯅꯣꯏ ꯈꯨꯝꯕꯤꯔꯛꯎ ꯂꯣꯏ ꯁꯨꯔꯦ ꯍꯌꯦꯡ ꯑꯗꯨ ꯇꯧꯔꯛꯏꯗꯣ ꯃꯅꯥ ꯃꯁꯤꯡ ꯃꯥꯒꯤ ꯃꯔꯤ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯏꯪꯊꯝꯊꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤ ꯈꯔꯅꯤ ꯂꯩꯔꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯅꯤ ꯀꯂꯔ ꯃꯤꯠꯅꯤ ꯑꯩꯅ ꯀꯂꯔ ꯃꯤꯠꯅꯤ ꯍꯥꯏꯕ ꯑꯣ
मानी मानी कलर मिटनी मत कलर मई Aku kain. कलर मई फजर इधर Aduh, cak cak dengan itu kan yang cak cak dengan itu kita kayak mungkin. Saksa apa mana nang bo? Agak lau di mari. Ini apa ini? Super. Kupi dan masih kupi anu. Tadi kayak naten gaya lah. Kalau pada mana buat wala. Ya udah. Ini bag on the mina ne wari si bag bera lagi. Mama yang main tahu lagi. May hipagdra yun. Muro khá sal. Nang pai kira thiang. Xoay đi tàu nang xoay tàu đi nè. Iya nggak lau nih, jangan tahu buat naik kong, tak lah sepuluh. Nang si jadi hapro ringam mani nè. Ini nggak rekor tahu nih sih kali ini sih tuh nggak jadi tahu nih. Không biết bao. Gitu. Iya, bay hari itu sudah ini macam ni. Lại. Ini tu tu ya. Ini kalau itu. Murok sih. 100 gram biscuit ini. Kiji dah jauh ni yang mana? 240. Ini ke jalan. Ini dia semua coba tu lawan ni lawan. Ini murok. जा रहा बांगे मोजो जा रहे पैसा क्या पीरो भाई यार पैसा की तो बच्चा नहीं पीरो भाई ठीक है आप तंग ले लेके ठीक है अदो यार हाय रे यार शू ठोकनी ना नंगी होंगनी ना यार ना ओदे पैसा ही लौर रोय हाय ना हाय पीरो अरे नोइना नवाबी तौरीदो कहर घरेगा करी जाते जाए ये ना हंगबगी सिंधी के तो नयम दर पूमु Nah, masalah udah satu temen sih. देवले जो गुम जाओरी खाना तो भाई कर रहे
이쪽이 네 야보름부터. यार भी ठीक आ रहे पैसा पीते ससुर 아무도 Mesti na awal kita. Ada yang mesti na ini kami tahu. Tapi tinggal ini kami tahu yang sih. आलू किलो हम बताओ वापस oh लगाने का हाँ पे mây khô thì mây mỗi lần cũng ra hầu thứ này ba Bây giờ mà tôi chỉ vào đi khai ra rồi. Cái sắp cái này như sao? सब कराई की जाओ करेगी. वहाँ है जाओ या होएगी जाएगी ना हाथ जाओ ಅದು ಮೇಲೆ ವರೆ ಮಹಿಗ್ರೆ ಜಮಾ ಕರು ಖಂಬ್ರಾ ಅದು ಸ್ಟಾಲ್ ದಿ ಯಾರೆ ಕೋ तुम्हें चाक दम मही मरंग हाथ ना जाओ री ये खरा हाथ पे मोई भी घर को कने यार घूमे अते या खंग गया हंजी नदी रुजेंगे चक्का में या हो या कथाई जाएगी ना हबीब तो कोचिंग नहीं है मेरे में दी खाली गाजी खाली जाते Lak pro. Kita tadi ko. उड़ो Saya ada mau ini ini. लता समय आ रही है मैं हम चक चार बो करे उड़ू कैसा हो जाइए हम मांगना Itu brand.
ꯃꯁꯛ ꯈꯪꯕ꯭ꯔꯣ ꯈꯪꯕ ꯒꯨꯂꯤ ꯁꯤꯒꯨꯝꯕ ꯇꯦꯕ꯭ꯂꯦꯠꯁꯤ 15ꯔ 16ꯔ ꯑꯃꯁꯨ ꯆꯥꯏ ꯁꯤꯃꯦꯅꯣꯅ ꯃꯩꯈꯨ ꯂꯣꯏꯔꯦ ꯚꯥꯏ ꯑꯗꯨꯗꯩ ꯖꯔꯤꯌꯥꯗꯩꯅꯤ ꯃꯥ ꯍꯟꯗꯛ ꯃꯁꯥꯗꯣ ꯁꯤꯅꯦꯅ ꯄꯥꯈꯠꯄ ꯑꯅꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯔꯤꯃꯤꯗꯅ ꯃꯩꯈꯨ ꯌꯥꯁꯣꯟꯒꯤ ꯒꯨꯂꯤ 4ꯅꯤ ꯄꯨꯟꯅ ꯆꯥꯔꯤ ꯃꯁꯥ ꯐꯒꯠꯂꯛꯑꯒ ꯑꯗꯨ ꯑꯃꯃꯝꯅꯦ ꯄꯨꯂꯞ ꯆꯥꯕ ꯅꯠꯇꯦ ꯄꯨꯂꯞꯇꯨꯗꯤ ꯀꯣꯛ ꯊꯤꯗ ꯇꯦꯕ꯭ꯂꯦꯠ 2ꯗꯨ ꯁꯨꯡꯕꯗꯤ ꯆꯥꯎꯋꯦ ꯈꯧꯔꯥꯎꯗꯤ ꯐꯨꯜꯂꯤ ꯁꯪꯒꯣꯝ ꯌꯥꯎꯔꯦ ꯍꯥꯏꯃꯦ ꯑꯉꯧꯕꯒꯤ ꯃꯥꯏꯗꯨꯗꯤ ꯄꯨꯂꯞ ꯆꯥꯁꯟꯕ ꯑꯣꯏꯔꯝꯒꯅꯤ अमूल मीगी चाव है ना रूल भाई रूल ही अदु मी नहीं खाना खाने के बाद घूमने के बाद तुम के बाद है ना ꯃꯥꯏ ꯑꯅꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯃꯤ ꯃꯉꯣꯟꯗ ꯏꯟꯐꯦꯛꯁꯟ ꯂꯥꯛꯇ꯭ꯔꯤꯅꯦꯕ ꯁꯣꯏꯗ꯭ꯔꯤꯃꯤ सोए भी जाते चाव उन्हीं चाव है ꯅꯠꯇꯅ ꯃꯤ ꯄꯨꯟꯅ 4 ꯆꯥꯁꯤꯜꯂꯣ 14 ꯆꯥꯁꯤꯜꯂꯣ ꯕꯤꯔꯩꯗꯣ ꯃꯥꯍꯣꯏꯁꯨ ꯈꯪꯅ ꯑꯗꯨꯝ ꯕꯤꯔꯩꯅꯤꯗ अफाव अमूल पुलप ताबदे पुलप चल रहा है लाइट में तो यार ngàn rồi giờ bây giờ इसमें चला खाना नहीं आरी बार लगाई जा हम लाइट थीम थोड़ा लग देंगे हम मॉल भी नूर बो मैं मनी लगे कहीं ना भी हंग है चले आगे नहीं ये रहा लाइट अभी अभी फैसिलिटी है उसको ला ला कल ला मोबाइल पे आओ ओए मोबाइल पे साफ सौरी है अभी तो फिल्म में कहीं नहीं तो चाइना मरों में यारी ने सिंग सोंग आई ना हंग हिदा की ओर मार नहीं कभी स्टेन वो स्टेन की ओर मार सी हम नहीं है मम्मी जब नहीं थी अभी तो ऐसे मफुट ने भी मफुट देखी है हाय चेयर मोय सुमांग दे लेबा काउथरी दोद्रा मोय सुमांग दे ने चेयर को बना काउथरी मा मैं मसूरी पर इधर आऊँ मैं खुद अभी ऊपर करे मई सुनांगे सा सुनांगे Sebalik bidang warisan nama. Takam ibra ini sini bini sini Dan demi ini ada sudah para di pau roy. direct ni kung amis man kautara gane kung tawul ma Mahoi sih kayak aku kan ledur nih. Jadi namun tak juga lapan ni kayak aku kan. Napu sih macam mana? मोबाइल सारे मई मना के थम लगे सारे Awak macam mari sih. Mana? Apa macam apa? तौन Asal ya kan anu. तूने बना दी अपना दिल तूने Asal ini dikangi markad. लालबानी द लाइन में जाम लाई खाना ना करी नो कहीं वंग देसी बम द लाइन जम लाई इन होम जना Ya, आई मसक itu ya खंग aku jelak kan kali. Ini ya aku ini अपना nih. अब मसक खंग बसु यावे खंग दब सु यावे बता अमर सी बदगर सत पद उन कुयाम Ada waktu berdi. लाइन में जाम वीडियो में सागर इंद्रा Abdullah itu waktu. इपल अब्दुल दो आई सही सगम बदो असली की मपादा हां दो दिखाना दंग तुम सिंगली थुपरी में गोर मनी Ada Abdali dah malis tahun. तो सेम है
ꯈꯣꯡꯕꯤꯗꯅꯤ ꯁꯤꯗ ꯃꯆꯥꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯃꯈꯣꯡ ꯄꯥꯏꯍꯜꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯈꯨꯠ ꯃꯁꯥ ꯑꯣꯏꯔꯗꯤ ꯋꯥꯔꯤ ꯃꯥꯅꯤ ꯑꯍꯟꯗꯨꯃꯛꯇꯗꯤ ꯃꯈꯣꯡ ꯄꯥꯏꯍꯜꯕꯁꯨ ꯏꯁꯥꯅꯁꯨ ꯎꯝꯇꯦꯛ ꯇꯦꯛꯄꯗꯨ ꯑꯣꯏꯔꯃꯗꯤ ꯃꯖꯕꯨꯔꯤꯗ ꯄꯥꯏꯍꯜꯒꯅꯤ ꯍꯥꯏꯕ ꯎꯝꯇꯦꯛ ꯇꯦꯛꯄꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯅꯥ ꯂꯩꯒꯗ꯭ꯔꯣ ꯑꯩ ꯁꯤꯡꯂꯤ ꯊꯨꯞꯄꯤꯃꯤ ꯕꯕꯣꯏꯒꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯀꯌꯥꯅꯤ ꯊꯥ ꯑꯃ ꯍꯦꯜꯂꯤꯀꯣ ꯅꯥ ꯊꯥ ꯑꯃꯗ ꯑꯩ ꯁꯤꯡꯂꯤ ꯊꯨꯞꯄ ꯑꯣ ꯀꯁ ꯇꯧꯔꯣꯏ ꯑꯩ ꯁꯦꯝꯈ꯭ꯔꯦꯕ ꯄꯣꯛꯈ꯭ꯔꯦ ꯐꯦꯛꯆꯔꯅꯤꯃꯤ ꯃꯥꯏ ꯀꯩꯁꯨ ꯊꯨꯞꯆꯟꯅ ꯇꯧꯔꯣꯏ ꯂꯩꯔꯝꯃꯦꯕ ꯇꯦꯛ ꯇꯦꯛꯄꯥꯗ ꯏꯃꯥꯁꯨ ꯗꯥꯏꯔꯦꯛ ꯊꯥꯡꯒꯩꯁꯦꯡꯅ ꯎꯠꯂꯤꯀꯣ ꯁꯨꯛ ꯆꯥꯎꯋꯤ ꯂꯣꯒꯦ ꯂꯣꯒꯦ ꯂꯩꯕ ꯉꯝꯗꯦ ꯏꯃꯥ ꯏꯃꯥ ꯍꯣꯏ ꯕꯦꯇ꯭ꯔꯤ ꯍꯧꯖꯤꯛꯇ ꯇꯧꯔꯝꯃꯤꯕꯅꯦ ꯏꯟꯗꯤꯁꯟꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯨꯏꯖꯟꯅ ꯉꯥꯡꯖꯟꯅ ꯂꯩ ꯆꯥꯎꯔꯝꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯟꯊꯅꯤꯌꯦ ꯌꯥꯁꯤ ꯍꯤꯛꯈ꯭ꯔꯦ ꯍꯟꯊꯅꯤ ꯍꯥꯏꯕꯗꯤ ꯍꯟꯊꯖꯔꯅꯤꯅꯦ ꯍꯤꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯅꯦ ꯅꯥꯔꯣꯏ ꯈꯨꯇꯨꯝ ꯑꯝꯇ ꯊꯨꯝꯖꯜꯂꯣ ꯍꯥꯏ ꯈꯪꯉꯕ ꯕꯦꯟꯗꯦꯠ ꯄꯨꯟꯖꯜꯒꯦꯔꯥ ꯑꯩ ꯊꯦꯡꯕꯤꯗꯣ ꯀꯔꯤꯗ ꯈꯨꯗꯨꯝ ꯊꯨꯝꯖꯜꯂꯣ ꯍꯥꯏ ꯈꯨꯗꯨꯝ ꯊꯨꯝꯃꯦ ꯑꯗꯨꯗꯒꯤ ꯕꯦꯟꯗꯦꯠꯇꯣ ꯃꯣꯏ ꯀꯥꯏ ꯀꯔꯤ ꯊꯝꯈ꯭ꯔꯕ ꯀꯩꯅꯣ ꯑꯩꯅ ꯀꯥꯞꯄꯗꯅ ꯐꯟ ꯀꯨꯏꯅ ꯅꯩꯅꯔꯦ ꯑꯗꯨ ꯕꯦꯟꯗꯦꯠꯇꯣ ꯈꯜꯂꯤꯕ ꯊꯝꯐꯝ ꯅꯍꯥꯟꯅꯦ ꯀꯌꯥ ꯑꯝꯇ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯃꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯔꯦꯛ ꯃꯊꯛꯇ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯦꯛ ꯃꯊꯛꯇ ꯀꯥꯏꯗ ꯀꯥꯆꯤꯟꯒꯤꯗꯨ ꯗꯣꯜꯒ ꯕꯤꯂꯦꯠ ꯊꯝꯃꯤ ꯕꯤꯂꯦꯠ ꯂꯩꯌꯦꯕ ꯂꯩꯔꯗꯤ ꯌꯥꯔꯦ ꯃꯣꯏ ꯑꯗꯨ ꯕꯤꯂꯦꯠ ꯂꯩꯔꯗꯤ ꯂꯩꯇ꯭ꯔꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯈꯪꯗꯦ ꯕꯤꯂꯦꯠ ꯕꯕꯣꯏꯗ ꯂꯩꯇ꯭ꯔꯣ ꯕꯤꯂꯦꯠ ꯅꯪ ꯂꯩꯍꯧꯔꯨꯒꯦ ꯕꯕꯥ ꯕ꯭ꯂꯦꯠ ꯂꯩꯕꯤꯔꯛꯏꯗꯅ ꯅꯍꯥꯟ ꯀꯩꯗꯧꯔꯦ ꯆꯥꯔꯖ ꯇꯧꯕꯇ ꯉꯥꯏꯔꯤꯕꯅꯦ ꯂꯧꯊꯣꯛꯈꯤꯅꯣ ꯂꯩꯍꯧꯔꯨꯒꯦ ꯍꯥꯏꯁꯦ ꯍꯌꯦꯡ ꯀꯔꯥꯏ ꯆꯠꯇꯧꯕ ꯍꯌꯦꯡ ꯀꯔꯥꯏ ꯆꯠꯇꯧꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯃꯁꯦꯝ ꯁꯦꯡꯒꯅꯤ ꯂꯩꯔꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯃꯥꯗꯤ ꯈꯪꯕ꯭ꯔꯣꯅꯦ ꯕꯕꯥꯅ ꯂꯩꯔꯒ ꯄꯤꯔꯛꯄꯗꯨꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯈꯪꯍꯟꯕ꯭ꯔꯣ ꯑꯩꯅ ꯊꯝꯃꯤꯅꯤ ꯕꯤꯂꯦꯠ ꯂꯩꯔꯛꯄ꯭ꯔꯅꯦ ꯕꯕꯥꯅ ꯁꯥꯏꯀꯜ ꯕ꯭ꯂꯦꯠ ꯂꯧꯔ ꯆꯠꯂ ꯂꯨꯄꯥ 10 ꯄꯤꯔꯒ ꯂꯧꯍꯟꯕꯗꯣ ꯀꯥꯎ ꯍꯥꯏꯕ ꯃꯣꯏ ꯅꯨꯡꯊꯤꯜ ꯈꯥꯡꯕꯅꯤ ꯑꯍꯤꯡꯗꯩ ꯊꯣꯡꯉꯅꯤ ꯅꯟꯗ꯭ꯔꯥ ꯏꯅꯝꯃ ꯇꯝꯃꯤꯗꯅ ꯈꯣꯏꯅꯤꯗꯨ ꯑꯁ ꯈꯣꯏ ꯑꯃ ꯂꯩꯔꯝꯃꯦ ꯑꯍꯤꯡꯗꯩ ꯊꯣꯡꯉꯅꯤ ꯑꯍꯤꯡꯗꯩ ꯁꯟ ꯂꯦꯜꯂꯅꯤ ꯈꯣꯏ ꯌꯦꯡꯉꯨꯅ ꯆꯤꯛꯀꯅꯤ ꯉꯥꯡꯅꯤ ꯃꯗꯨꯃꯛꯈꯤꯅꯤ ꯃꯗꯨꯃꯛꯈꯤ ꯍꯣꯏ ꯍꯧꯔꯨꯅꯨꯀꯣ ꯂꯥꯛ ꯏꯊꯦꯝ ꯇꯨ ꯊꯦꯝꯒꯤꯗꯔꯦ ꯍꯣꯏ ꯁꯤ ꯀꯨꯝꯕ ꯈꯣꯏꯗꯤ ꯕꯦꯔꯥꯅꯤ ꯀꯩꯅꯣ ꯃꯤꯠꯇ ꯃꯩꯈꯨ ꯑꯩꯗꯤ ꯆꯤꯛꯈ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦꯕ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥꯛꯇ ꯑꯣꯏꯔ ꯃꯤꯅꯨ ꯃꯤꯅꯨ ꯑꯝꯇ ꯃꯨꯠꯁꯤꯔꯥ ꯑꯗꯨ ꯃꯍꯤꯗꯨ ꯂꯣꯏꯍꯜꯂꯣ ꯍꯥꯞꯄꯤ ꯂꯩꯇꯦ ꯀꯩꯅꯣꯅꯦ ꯃꯍꯤ ꯑꯝꯇ ꯍꯥꯞꯄꯤꯅꯦ ꯀꯪꯗꯔꯤꯅꯦ ꯁꯥꯃꯛꯀꯤ ꯃꯍꯤ ꯆꯥꯏꯔꯤ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯀꯪꯍꯜꯂꯣ ꯍꯥꯏꯔꯤꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯥꯏꯔ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯉꯧꯀꯣ ꯑꯗꯨꯒ ꯍꯥꯞꯄꯨ ꯁꯤꯗꯤ ꯍꯥꯏꯕ ꯉꯝꯃꯣꯏ ꯆꯥꯐꯝꯗꯅ ꯑꯗꯨꯝ ꯂꯩ ꯃꯣꯏ ꯃꯔꯛꯇꯅꯦ ꯑꯅꯁ ꯀꯩꯗꯧꯔꯤ ꯌꯦꯟ ꯀꯨꯗꯣꯁ ꯆꯥꯛ ꯆꯥꯔꯕ ꯍꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯅꯣꯏ ꯁꯍꯤꯗ ꯅꯣꯏꯅ ꯑꯁꯤꯕꯨꯅ ꯑꯃꯩꯗꯨ ꯌꯥꯏꯌꯨ ꯐꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯀꯥꯎꯈꯤꯅꯤꯀꯣ ꯃꯁꯛ ꯐꯖꯕ ꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯋꯦ ꯍꯥꯏꯔꯒ ꯄꯨꯔꯅꯤꯃꯥꯏ ꯃꯆꯤꯟ ꯁꯤꯈ꯭ꯔꯕꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯅꯥꯕꯅ ꯇꯠ ꯊꯗꯅ ꯂꯤꯅꯦ
ꯀꯅꯦ ꯊꯥꯎ ꯇꯩꯈꯤꯕꯗꯨꯗꯅꯦ मा फुरी नहीं थी नहीं पवा ꯀꯅꯥ ꯀꯅꯥ ꯀꯩꯗꯧꯔꯤꯕꯣ ꯁꯝꯒꯤ ꯐꯤ ꯐꯥꯎ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝ ꯁꯪꯉꯦ ꯀꯥꯞꯄ ꯌꯥꯔꯣꯏꯁꯤ ꯚꯤꯗꯤꯑꯣ ꯇꯧꯔꯤꯅꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯅꯪꯉꯣꯟꯗ ꯀꯥꯞꯄ ꯌꯥꯔꯣꯏ ꯅꯪ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯁꯤꯟꯒꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯊꯣꯡ ꯑꯩꯅ ꯀꯩꯗꯧꯔꯤꯃꯤꯅ ꯑꯣꯏꯔꯦꯅ ꯍꯥꯏꯒꯠꯇꯔꯤꯉ ꯁꯤ ꯂꯣꯏꯔꯒ ꯆꯪꯉꯒꯦ ꯀꯥꯏ ꯆꯠꯇ꯭ꯔꯃꯣ ꯍꯣꯏ ꯀꯥꯏ ꯆꯠꯇ꯭ꯔꯃꯣ ꯀꯥꯏ ꯆꯠꯇ꯭ꯔꯃꯣ ꯂꯥꯏꯔꯤꯛ ꯇꯥꯞ ꯆꯠꯂꯣꯏꯔꯣ ꯑꯦ ꯃꯄꯥ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ ꯁꯤ ꯑꯉꯥꯡꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯍꯣꯏ ꯁꯟꯖꯪ ꯀꯩꯅꯣ ꯆꯥꯛ ꯆꯥꯔꯕ ꯍꯜꯂꯣ 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 ओए नंग लेबा को पाई दे कई तो दो लेबा हते कई ना ꯍꯧꯗꯣꯡ ꯃꯊꯤ ꯌꯥꯎꯕ ꯂꯩꯉꯣꯏ ओ मोत को नहीं आई आए भी हमरा ꯑꯩ ꯊꯥꯎ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯦ ꯊꯦꯝ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ कोई ऐसा पूरा वाली दाल दूसरी वाली ꯑꯗꯨ ꯈꯥ ꯁꯨꯗꯨ ꯇꯧꯅꯨꯁꯦ अभी मोई सलाद कुछ ना हो 이때는 나야 ꯁꯅꯥꯄꯨꯗꯤ ꯍꯥꯎꯋꯦ ꯃꯤꯅꯤ 어이 나빠디 ꯑꯜꯂꯥ 까이다 ꯇꯧꯋꯤ 쟁이엔도 착하고 착하고 나빠고 뭐 어이 어이 뭐 ꯍꯧꯗꯣꯡ ꯍꯧꯗꯣꯡ ꯇꯥꯡꯉꯤꯗ ꯍꯧꯗꯣꯡ ꯃꯆꯥꯁꯤ ꯇꯨꯝꯃ ꯕꯤꯜꯂꯤ ꯁꯦꯟ ꯄꯥꯏꯌꯨ मई जो आपने ꯎꯗ꯭ꯔꯦꯁꯦ ꯑꯅꯁ ꯀꯔꯤ ꯎꯒꯦ 빠빠도 까이 ꯆꯥ 착하네 ꯃꯨꯟꯁꯜꯂꯛꯇꯣꯔꯦ ꯑꯩ ꯑꯗꯨ ꯅꯪꯒꯅꯣ 빠빠 까이 착하네 ꯑꯩ 까이긴 ꯅꯠꯇꯦ 보이시 ꯏꯇꯧꯅꯅꯤ 빠야이는 빠이나 아이 떠나요 ꯑꯩ ꯈꯨꯠ 호이나 땀 바바야이 하요 바바야이 항우 까리긴 호 바바야이 거 어 냐우야 ꯉꯦꯎ ꯉꯦꯎ ꯑꯩ ꯇꯥꯈꯤꯅꯤ ꯀꯜꯂꯦ ꯁꯤꯕꯨ 자시라 뭐 신이자 한 자시라 해? 짜 할보 아까 우리네 어 보라께 아나스부 신이 짜로 라 ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯆꯠꯄꯗ 신이 짜로 라왜 저저저저 북한 보러 와요 북한 보러 와요 북한 자 그래 어가리네 플라우 짜라 플라우 플라우 또 짜 그래 어이 아니고 당신이 거기 먹어요 이마기 배면 큰게 우선 이마 이마기 배면 큰게 자시라 이파 플라우 짜로 왔어 아나 살로에 호이 짜랐어 저 플라우 저 Di mana ngangen apa aja? Gue makan anak cangar itu. Semua ada neng bu. Nanti jauh di doa, mak pulau di doa. Saya, nang lain pun ada nang ada ini. Nang kau kurang mo. Nang mai sih kan nam jala orang nang ingin nam. Lain bagi wakan di lain. Sasila. Sasila oh. Onas. Mana sini jarum saya sini dua cara ni. Tahu ayo.
ꯇꯧꯕꯤꯔꯣ ꯑꯉꯥꯡꯅꯤ ꯃꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯉꯁꯤꯒꯤ ꯀꯗꯥꯏꯗ ꯎꯔꯗꯣ ꯂꯩꯁꯣꯜꯂꯨ ꯀꯗꯥꯏ ꯆꯠꯂꯤꯕ ꯑꯩꯅ ꯀꯗꯥꯏ ꯃꯐꯝꯗ ꯑꯩꯅ ꯗꯨꯀꯥꯟꯗ ꯀꯧꯔ ꯐꯥꯎꯕꯗ ꯃꯥ ꯈꯨꯝꯃꯛꯇ꯭ꯔꯒ ꯃꯥ ꯍꯥꯏꯗꯤ ꯉꯥꯡꯗꯦ ꯀꯧꯔꯤ ꯊꯥꯡ ꯄꯨꯖꯟꯈ꯭ꯔꯕꯣ ꯍꯥ ꯑꯩ ꯍꯥꯞꯄꯔꯣ ꯊꯤꯔꯨꯅ ꯆꯥꯎꯕꯒ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯄꯛꯇꯣꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯥꯛꯇꯣꯔꯦ ꯆꯥꯏꯔꯦ ꯑꯩ ꯆꯥꯏꯔꯤꯕ ꯇꯩꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯕꯣꯠ ꯇꯧꯔꯤꯕꯤ ꯑꯩꯒ ꯇꯩꯁꯦ ꯀꯔꯤ ꯍꯥꯞꯆꯤꯟꯅꯤ ꯀꯕꯣꯅꯦ ꯃꯌꯥꯝ ꯃꯆꯨꯁꯤ ꯐꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯁꯨꯅ ꯀꯁꯨꯅꯥꯋꯦꯕ ꯍꯥꯏꯃꯤ ꯀꯩꯅꯣ ꯃꯍꯩꯁꯤ ꯉꯥꯛꯈ꯭ꯔꯕ ꯈꯇꯪ ꯁꯧꯍꯟꯒꯦꯗꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯀꯨꯝ ꯌꯦꯡꯈꯔꯦ ꯌꯥꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯆꯠꯇꯦ ꯃꯩꯈꯨꯁꯤꯅꯗꯤ ꯐꯃꯨꯡ ꯈꯪꯗꯦ ꯌꯦꯁ ꯐꯖꯔꯦ ꯁꯤ ꯃꯆꯨ ꯐꯖꯔ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯥꯔꯕꯅꯦ ꯃꯆꯨ ꯐꯖꯗꯕꯅ ꯂꯣꯏꯔꯦꯕ ꯃꯥꯒꯤ ꯁꯨꯝ ꯃꯌꯥꯝ ꯂꯩꯒꯤꯅꯦ ꯂꯥꯞꯅ ꯐꯪꯉꯤ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯀꯦ ꯏꯁꯇꯦꯖ ꯂꯥꯏꯁ ꯃꯌꯥꯝ ꯇꯧꯅꯔꯤ ꯀꯜꯂ ꯍꯧꯔꯤ ꯁꯨꯗꯅ
저. 다운이 미미 아마 Ini, 이싱 이거. này là con này là con cái gì rồi? Cái gì rồi? 야, 뭐야, 숙소는. lagi kau di thang rai deh Cái phần nó đây là 우리 따이브라. 내 함 좀 내가. 나도 우리는 mày mày thúc mấy cái thùng thì bê ni nó 나도 걸리면 cái thùng hành mấy cái thùng thì mấy chiếc bên ngoài tàu vụ mít phải nó thụp bê mít bê thôi rồi kìa sao làm nó thân lại anh nó thân cái giờ cái đâu đây mẹ em chạy xin cha bố car bố cái này cái mẹ tôi mình không làm nó ra 아이고 먼저 car bố ya là sao mà chết mày cái gì ăn nè muốn lên đi đâu 오늘 안녕. Arifando 오늘 mẹ em xuân thắt đấy không gì muốn màu đấy không nó muốn bà ăn đâu nó mày hi hao tao đi hao luôn mày đi rồi yaar mày rồi hình sang mày rồi cái em học mayam sa thongba hunji loijare yeni adubu machuji phajabra jengu leire adu ko hunji chaba thakpi tawri ngakta leiraga mayam su chami si lao apa bi chaning mare mayam si chaning mare chen pi si ai sẽ thùng cái nó tới sai ngày cha nó hao rồi nè sai ngày cha nó hao cái này đây sai chứ Saya istirahat saja lah. ko arifa chakla ma ba arifa Sao mà rồi này? al tare do mayam khoi yamba gi khoi taraf ga dinen ko khoi gi yamba do moi gi mayam da like am tawri si dai na hong ulli se si thongkan si dane ba ko adu like si moi tawra di mic khong kani adu yara ga di live video adu su thangala ko yara dei so thangala ke tu ta Đi bám tiêu bông làm chán. kai dori mo Mami lang gabi matahan ko am tiyo. Thok ko do sane dai di. Ai ne kutta pun ga baltin ga yaw bu sidar thom ngari nawa.
मैम चाक चागेन तौरी जिमजी ऐसे होय चाक थीने जिना लेते मी तौनु ने फा चाक चागेन तौरी मैम कोई चाक चाबई तौरे होय वाजू वा hangam tuh ngam tuh putro lai lai hem ni na sa sa thu ga tang taro ki gi thamam mun ya sak sak gi um hem tang ai bu kari di chapal di ai gi 짝 부터래 짝부 부터래 신장 아니지 탁네 그래 그 담닝에 그원 부원 원들어 뭐 사나 가리지 보러 오더라 ôi ngắm tôi ngầm mình tiền nhau bự ngoài đây mi bự thì không lo thì mi vào nó không tôi cái gì đó không một chỗ khi giờ có một đứa mua nó không quay cái gì không này ở trong này này ở đó nó thầm ở đây em một tỷ अजून गाडी घेणार 거진다 가살라에 저 껍데 खरी 기도 보러 이거 맞sam다 cây gì cái cây nào 강에는 남마장 들으시대 नागिन नागिन है तुझे कुन नागिन बन गई है नागिन कैसे बन गया होते होते थोड़ी ना फ्लिट फ्लिट ले बा फ्लिट कया फ्लिट कया नो
이쪽 나요 이쪽 비리죠. 고감 주로 봐. 뭐라 어때 그거? 뭐가 아닐까? 너네 점점 얻어. 가이드 상황. 알겠어. 여기 나는 부잘러. 사이나 하고 라실라. 매암 이거 짝잡아 있다 우리. 상황이 아시데이 탐마. 안다스. 부잘러. 한도. Và hàng gam cho 5 kilo cà ri nó nhau đấy. Phải mấy em thầm mà ghê. Quay lối na mặt thèn lối na bột thuế làm gì? Thì chắc cha đi ngay tàu đây con mẹ lối na phải hàng gam có lấy gì? Hàng gam. cái đi buông rồi. Gỗ là. lâu mọc Không ngoài mà không. ao như này Đó là cái này. Đây là có tiền. mà cái này. mà chú chú đấy Giang nào bị lo. Bismillah tao đi. Thấy cái tờ em kìa. mau win có nhiều mùi Xin đâu rồi, tôi mang đâu rồi. mất Tìm ta khẩu. Anh Bismillah đấy. Anh không ham mình thấy nó ham một cái gì. nào lâu rồi cái này gì nó không sợ Papa, em có không phải đâu. Cô nè. Mấy em cha thì Bismillah đấy. Rồi. Nang cek pada mana? Thôi. Nè mình có hàng ngầm thì nó không làm kia. Có. Không ăn nè. Chứ mà hi cô không là có thì hay đâu đi hay đâu dạ đi Ừ. dạ đi amat pai amor papai raga em có đau thằng anh lôi ra mà Salah. Chứ hàng ngầm nhé. Không. Mua thao bao nhiêu? nó tung gì Nói mẹ em thầm mà ghê cha cái cha ghê mẹ em du thank you mẹ em là những bí gì chúng ta một mức thằng là cái câu phải hàng ngầm thì một chai gì á ngon Thế nào là vậy? ngấu vui rồi thì ngày khăn mâm này ốp tàu Ốc tàu rồi hari mình. napa lagi mẹ kayaknya em thầm mẹ pelak tam mẹ em thầm mẹ thì cha xin cha cái tàu đi